Wari CHAPHU gi maikhaidagi tabirabasingbu AKONGCHANBA thokchomna taramna ookchari. Hauzik amuk lobirasi aiba Amit Kumar Huidrombaki block number 2 hairibo wari asigi season 2 Nepal subatangka mathangi numitni hanagumna makhoi harau na school loisinnaduna school thoglakle mamanabasinga pulingai awaba kayadi kawkhre adubu phibam khajik chadaba asina mipum khudingmak na mangonda tongan miteng ama yengba haurakle sumna nokna khena lakcharamba makhoisi arakpa mi khudingmaki miteng pham oirakle maru oina la iba sadra khudingmak amadi oza su yauna mahakna seisu paidunu lakpu ubasida yengnari angakpani mioiba haiba jiba ase solakpa narakpa matamda madubu khongoina bagi chanabisi khara adum lairi masimak na ngasidi William mahaki soinaibaga pangkak oiraba matau asida mipum khudingmaki miteng pham oikhre matamduda William thamoida nungai tabadi fawe adubu lakminnariba marupsing aduna phibam asi khangbadagi William bu wakhal chauthoknabu honaduna lakminnari classroom mapa yongrakpadadi mathang changna hore hausikna William mahak masagi ka adu yobada segli changai matam aduda classroom da langduna amaga onsinnaduna famduna leramba satra singadu mahakna hek changlakpa aduda mangonda loinamak yengnari langlamba adusu tumin leinakre William adukki matik nungaite mahaki famfam jaga adu yodri fawa chatpada awaba amadi oire mahakna changlakpa sida mahaki famfam phan adu yausilakpa matamdadi bench partner oiramba maijrau adu mangonda yengduna momon tauna mahakpu ngairiba adu ore matam aduda William khanghaudana nungaiba ama poglei ngasai makai nungsuk nungjanana leiramba adu maijrau gi maithong ubada khara makhaidi kokle bench adu de hek famthabaga maijrau na wari hore as uda kuire bhai William na khumai kuire maijrau na nasa khara pagalaba nadro aduna ne aisu school ka reise adu nangbo yumdai lai nadro nati boarding da dum leire maijrau na aiti nang yaudadana itomta class sida pit ka yaurudrabane William na hausikti ai laidana maijrau na hai aduine aina mut nungai rise asumna matam khara lapna ruraba marup ani asi awa nungai pukmen paumen nari atai singa dusu masagi mathouda mai onsinakre class hore mathang adubo amuk William mahaki wakhal asi mahaki tung oirapna nungsi family boy hekta khalui maduna maram oiraga amuk su onthoktuna yengi itha thachatana ngasai makai urude maninglom adwaida Lakshmi do famduna lerami mahak upa matamda William wakhal ama phat lai Lakshmi di class adu ningthi jana yauri William na mangon di yengli haibasi khangde William su class loiba ngai maram di Lakshmi ga wari sananingi asumna class asisu loikre break ki matamne haiduna satra pumba ka adudagi thoknarei William su mahaki matau maijrau ga punna thoglai aduga Lakshmi du thoglak pungai ngahak leiraba matungda Lakshmi du thoglai William na Lakshmi su asumna khumlai hau nang labo lai ado wari amta sanase ha kai wari no Lakshmi masa adu ingau bugum tawi aduga William na hari nangna pathaudu tamlaku wado adui matangni o adugiro sanase ado kona sanarase ay asida mukta chalukhige William wa makha tabaga nang hauti Lakshmi adum chatkre Lakshmi gi maithong mawong matau adu kaino madi itau tawi aduna William kharadi angakpa ama fawi aduga Lakshmi su wakhal dadi William ga wari tu kupna sananingi bani adubo William du ubaga ihai hainadaba ama poi ngasai na urbani William na class aduda changlakpado adubo usinnadaba sabani
मधुसु लक्ष्मी मसाना मसाबु ज्ञान अमा इमांग मांगबगुम तौई वाखलददी विलियम गा मेन मान ताना वारी साननिंगसु चनबालददी मधुमक हाइदोकपदु ngamhandre masadu William da hainadaba pokpagi mong asida Lakshmi chatna karino aina tawri sibo haina khali lampaktana William amadi maijraw thoglai aduga nungsiga phaminaduna wari sanakiba mafamdumaktada famduna leiri maijraw di William da nahan makai wari sabo fangkidaba adugi wari mayam liri adubo William gi nakongdadi amatta changdre makoigi class adugi thongnaw de yengduna nungsi leiri boy adum khanduna leiri amuk su mahaki manakongda nungsi na kawrukpa adu tari tung onthoktuna koilei leiraga yengbu faw yawi maijraw su karino man tawrise khangraduna chamam nei asumna school halaknare William Lakshmi gi mong matu aduda mamanaba singda tammi makhuisu angakpadi phawi adubo farak tadana tawbu oirambasu yai khandoknare adubo William di hanagi hamu chingnabadi kokdri somdana Bridget wakal macha khanba hori handakti mathi ifong fongdre kaidora bajano phattaba thawai mayam du leitraba jala khalai aduga wakal du nungai thui numidangi matamnena ingsu ingbanina masu ka manungdagi hendokdre phone summet laga leiringai ground floor da manba mi anikak murum ngang ba manba amakak tari kaidorabano athengba sida angang karan to bu yaur ba jala khali aduna Bridget torchlight adu lothui aduga tuminna ma ki ka da ki thoglei kuirabani mahakna sumaina amam athengda angang karan to gi to bu yaure na chingnar ibase aduna ngasidi pharagi khanna tuminna kumthari wari sariba adusu sunglep lepte munna tasilubadadi nupa amaga nupi amaga yamna malai makhol adu maikai kadum dagino haina Bridget mana adu thangatuna makhong adu tapna thangduna kumtharai ground floor adu hek yobugadi mai muthokre angang mayam ka manungda leinariba adu mai mutkibagi nelai matamduda angang singtu langmallani haiduna ground floor gi room da haifet changduna langdana ba hairami madu hairingai kaurure mahakna lakliba si karigino haibado amuk phat ningsim pasidadi takriba khonjel du taribra haiduna mana adu thangatuna akoibadi yengi manbadi lampak longi u ama ani hoba adom da mali aduna maduna maram orega Bridget lampak lomda changdadi changlaga yenglage haina lai torchlight adu thange tawbaga amuksu hek torchlight thalabadi mala I haibasi khangkhrani haiduna mai thalaroi khanna tuminna lai handak muksu hanagumna makhol adu khara tari ngasidi huran ba pharani nahandagi lona angang koinaba masel unaba yawba mali haibadu ngasidi phadore khanbada Bridget thona amalai amamba marak oijarbasu mami sami oina kharadi loina unaba ngaktani mamitu sangtok tun yengakpadadi ukhong amada mi anikhak onsinaduna lepadu ure maduda Bridget leidi leire haibasi khanglakladuna torchlight kapsinge tawi laibak thibadi torchlight tu ngalu yadre kamdorabano haiduna torchlight tu pop thai tanja chana yarakte khanduna kanna torchlight tu phui kona thangda phat yarakpadagi ngalakle ngasai mi anikhak leptuna leiba aduda sangsilubadadi angakpa phibam ama oiramle chawbadu Bridget munna yengduna chawdoba makai yengduna lerami mami adusu imu ngangi aduga igi pirang fawa sinthare asumna maingal hek phangbaga mangonda munna akiba sakpham aduda yengduna leramba adudadi Bridget lauke tawba faw karimta ngamkhidre masa adu leng otpa ama fawa ngamdana mamit kuptana chawbadi yengduna lei khutta pairamba torchlight adu takiba matamdadi maingal dona phujinbada chawba oina lepnamba adu Lakshmi onthokre Lakshmi
फिबम मूर्ति करी सुकाई बनते अदुबो सकफम अदुदी यामना हाइनरमदे लक्ष्मी ओइना लेपलंबा अदुददी ngasai makai chap yungna leptun leiramba adu khajik khajik lenglak laga wa ngang lai bijina la Lakshmi kai dori banang de tuda Lakshmi nok pheti tawi adubo kari sukumlate kumbagi mahutta matung sat onthoki aduga tapna nupirongi side adomda chatpa hoki matam masida birjit laimai da tariba torchlight adu lawkhali aduga Lakshmi gi matungda tapna inaduna Lakshmi bu kawi adubo kumallaktaba sidadi makoi gi warden Puspada phone tawduna hange haina phone du lawthoi aduga Puspada tawi adubo phone du pairakte tengjil laklabanina Puspa su uitharuraba male anirak ahumlak tawi adubo pairakte madugi mahut number khangdaba ama mahakna amukta ukhidriba ama chawba haina su sep tawa amagi call lai matamdu da birjit chap lepi mangda chaliba Lakshmi su chap lepi birjit humang marik kari mahaki phone da chawba haina sep tawa amana call lakba sidadi birjit call adu okhatpa ngamdana tuminna yengdun leiri paikhat ki hek tawba matamda call adu lepkre Lakshmi su machi lengdana adumak lepi karino tawribase khangdadi khanglage haiduna birjit makhut namana Lakshmi gi lengjumda paige haiduna tapna sangsilai adubu lengjum yauramdai mikup adumaktada call amuk laksilakbadagi khangbrek khangduna chongi handakti khutta pairamba phone adu laimai da tathokre matam sidadi mayek sengna ure chawba haina sep tawriba adu DP su yauna tawi maduda uriba chawbagi saktam adudi adukki matik akiba phawre joina taba masam mayamgi marakta mamit namakhak munna chadawbagi yengakba adudadi yengba ngamdre kiraba sukina phone adu tap khungali aduga call receive tawraga hello haina nongkhalakpa matamdadi mahakhek mamangda Lakshmi du manakongda phone ama paiduna hello haina hairi chawbagi khonjel aduda khudak sida birjit lawa phonga maudana lekthaduna gyan mangkhre somdana Puspa ngasidi khanghaude uithaduna lerami mahakna mikap thoglakpada angang khai tumdawbagi loisinabagi makhol tai tumlamdai gi check tawge haiduna ka mathang changlai Lakshmi amamba maraktagi makhoi gi block aduda srot tawduna adumak lai Puspa su ka mathang changlakba aduda masadu yangi kainoma iwat pa mali khalakpada furik khawda phone yaurumdaba adu ningsinglai phone adu lawruge amuk haiduna halakpa matam asimaktada Lakshmi Puspa gi kada changkre aduga phamung nakanda phone du thami mahakna phone hek thamba loibadadi Puspa ka aduda fat amuk changlai mahakna changlakpa matamda phone adu phamung da leibadu ure phone du lawa changlakpa matamdadi Lakshmi thongjin marumda leptun lei madu Puspa na uba natte Puspa phone du lawraga amuk leithorakpadadi Lakshmi leiramdre Puspa karino madi masada phawi adubu thoina khanjilluba tawdana thoklakle mahakna thoklakpa matam asidasu makhol ama fawa thogandana Lakshmi thoglai aduga Puspa gi hek matungda lepi Lakshmi di pumnamak si karimta khangba nate mahak masa gyan taba nate mamittu chejet usinduna chawbagi thawaina pumnamak si tawribani Puspa kawala uriba singadu mathang lakpada Lakshmi gi ka yoksilagle aduga changlai Puspa na noi langna dana tumna roko hoi miss Puspa round ama sum yengi adubo Lakshmi udaba aduda Lakshmi du hanglai Lakshmi di kai chakrage sita na khumlai miss tumning yena mit singane na thoki bani Puspa na as numidang sida mathan thokono hairaga aina kadai thokrino ne sita na hausi waidani miss berenda da chalowone Puspa na kaino da aina lakpadadi kanamta lehugde
hainari mikup asida Lakshmi du changlai madu ubada mayam du ngangnare maru oina Puspa di ngakpata loire Puspa na kadai sa luino nang na Miss ay birenda da lady tudi kari nang bo Puspa yam na ngak na hangi aduga lady ba atay mayam du da koyeng yengi matumta angaw ba tare haituni aduga muksu taseng na mabu urak trabane khanjari adubu confirm khangdraduna tumnaro hairam laga adumak thokre Lakshmi di mamit adu nakan namadi ngangsang ngangni pamung du changduna pamung du hipthai matam adu da mamit adu normal oirakle masimukni ngasai mekai tawriba ase ngasai minute kunthagi mamangda Lakshmi pamung du hipthai adubo hek hipthabaga mahakti gyan takhidre chawbun khulai oina season aduna Birjitpu kauthokpa yananaba lalong silakpani loinana Birjit mahakpu urbadi soidanamaki makhoigi laiminariba miss asida phone tawrakani haibasi khangbanina mahakna miss aduna uitharingai matamda phone du puthoktuna tholakpani somdan Birjit gyan mangduna taduna lei gyan mangduna taribasi chawbagi hi ai chelba thawai asina oihanbani Birjit matam khargi mamangda saitemgi mong matausi yengdingdragasu punna laiminaba kaubanina anamba matamda pullagati lei numittu chawba mathan tamak school lai ataiti practical tawbagi lehori aduga nungsidi nare haiduna boarding da lehobani mahakna lakbasi ubada saitem changsinduna wari saba hawi nakandana Birjitu liptuna lei saitemna chawba ai wa maigena kaino sir adu ngai ko nathanta lai si kidro atai di kai da horige chawba tasengba di hainadrabani amadi akiba supoklibani saitemgi mongsi adubu madu uthoklurabadi hena khudong thigadra khanduna haina singna khumlai chawbana kai de kidoino school inak nakpaside halakpabo aduga saroi sulerisidi temki bide saitemna adu atai dudi kaido horigeba practical ta hore ngahak leira dilani adudi sida laune sida ngahak phamsilo akhoi ngasai dagi wari sapam leitadana leiramini yarani de sir ai adum jangkrage as talle noise akhoi se kai oina khanmaru khangde wa amta haibabu ikoi koi bedone hek khanma male adui nate de sir ware na tawbani o ado sida ngaktang ni phammaga pothaba yaidana akhoi su napi sengise babok leitadana talewani chawba handakti magi mongsi yamna phajararoi khanduna visitor set aduda changduna phami madu ubada Birjiti hainade adubu laiminaruba kaubanina huranba amabu mahakna kandaba yadre haiduni chawbana sumna changduna famlaga leiba sidadi saitemdu mahaki lalong sinba haurai saitemna hoine wari watai sungayak saseba adu sir akhoi exam center se akhoi school da adum tagatro tadoini adum kandadi akhoi na noigi chinbi doini da saitem maro leina michi adu chawbud khachili chawbudu hainada noe aduga makha amuk saitem na tari adu no yumsi moirang kai wai deino chawbana moirang bazar dagi panglap laptreda adu kai wai dano exact tubo koi bala ke hairo sir lak tuini ne adudi laam dai da hairake hojik haidok pa yade mama laikiro chawba saitem da adum na hairga noi adubu anam kanba saitem hangbadi lepte is nange si haidok ningdri ba kai duni ne tawnuko adumaina wa yam lei kai wan sir haidok pa yade haukai haudo maga haidok pa yade bu kaino hairo ba sir nangi do han hairo aduga ai haiki as akhoi sargi chakri sidi phagi nati hairo wane noi sari bani laktoi ne ba natradi angang nang chopchani ko chawbana ai de kai gi choptoi ba wari le saitem do Birjit michi khasalaga noi Birjit su maramdi ikhang khangde
ꯑꯗꯨꯕꯨ ꯃꯣꯃꯣꯟ ꯇꯧꯏ ꯑꯗꯨꯕꯨ ꯆꯥꯎꯕꯗꯤ ꯈꯪꯍꯧꯗꯅ ꯏꯀꯥꯏꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯦ ꯑꯣꯖꯥ ꯅꯍꯥ ꯑꯅꯤꯁꯤꯅ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯏꯀꯥꯏꯕ ꯄꯤꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯥꯎꯕ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯏ ꯃꯃꯤꯠ ꯑꯗꯨ ꯐꯥꯎꯕ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯕꯤꯔꯖꯤꯠꯇ ꯌꯥꯝꯅ ꯋꯥꯔꯧꯅ ꯌꯦꯡꯂꯛꯏ ꯕꯤꯔꯖꯤꯠꯁꯨ ꯆꯥꯎꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯏ ꯑꯗꯨꯕꯨ ꯌꯦꯡꯗꯃꯛ ꯌꯦꯡꯏ ꯃꯈꯥ ꯇꯥꯅ ꯁꯩꯇꯦꯝ ꯀꯔꯦꯝꯅꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯏꯀꯥꯏꯕ ꯌꯥꯕ ꯋꯥꯗ ꯂꯛꯅꯔꯛꯏ ꯁꯩꯇꯦꯝꯅ ꯁꯠ ꯍꯥꯏꯖꯔꯣ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯅꯠꯇ꯭ꯔꯗꯤ ꯑꯉꯧ ꯁꯅꯥꯗꯒꯤ ꯐꯥꯔꯛꯏꯕ ꯆꯤꯊꯤꯁꯦ ꯅꯣꯏ ꯃꯤꯁꯇ ꯍꯥꯏꯗꯣꯛꯆꯅꯤ ꯍꯟꯗꯛꯇꯤ ꯆꯥꯎꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯕ ꯍꯦꯜꯂꯛꯇꯨꯅ ꯏꯔꯥ ꯆꯦꯜꯂꯝꯕ ꯃꯄꯤ ꯑꯗꯨ ꯈꯥꯝꯕ ꯅꯪꯍꯧꯗ ꯆꯦꯟꯊꯔꯛꯏ ꯑꯗꯨꯕꯨ ꯃꯁꯤ ꯕꯤꯔꯖꯤꯠ ꯈꯛꯇꯅ ꯎꯕꯅꯤ ꯁꯩꯇꯦꯝꯗꯤ ꯅꯣꯛꯅ ꯅꯣꯛꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯆꯥꯎꯕ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯁꯩꯇꯦꯝꯗꯤ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯑꯥꯏ ꯆꯦꯟꯈ꯭ꯔꯦꯅꯦ ngasi haidrasu hayeng de hayuko asumna Birjit Saitemgi miyoibagi lichat na tabasi yengduna adumak lehowi nomasu asiguma tanja ama lakpa matamda Saitem na chawbagi khudang phawa faiduna laknai adubu ikai ba sauning mana yomlaba chawbagi mateng pangbiyo haiba mideng adudi Birjit khaktana oi marakta asigumba pendaba asigi mideng asi tapna chawbana Birjita adukki matik warauki ngakpi senbinaba leiriba makoina onsinduna ikai khumnaba manghanbi haibagi wakhalda chawba warden ani asibu laman khumba pamki madumak na ngasidi makoigisu matam lakle loinana Birjit asongba mafam asida amamba ingkraba matam asida gyan mangduna taduna leiri William pamungdagi phuk hawgali aduga ka aduda koyeng yengi Paisup adu haidoraktuna pamungdagi hawgalai aduga phaglang gari adudi yengi matamdu pung amadi hele ahingi ka aduda William hangat handa leptana chali maduda tumtharuraba mamanaba yai madu mikap thoglakle mahakna mikap thoglakpada William gi matau aduda kawrai William du yai magi manakta changsilai aduga hari William na Sar Saitemna chawbaga angau sanagagi chithi ayamana phagali haibanina mahakki manakta dairi adu suidana lerangani yaimana adu kaidorage kuina thambada kana dawo posu natabudu mai thado manida William na chithi singdo mai thado su dairi di mai thado moi mai manakta lerangani yaimana kaido wai made William na hai Sar Saitem adugumba midu oiroi dairi se kanana su pinade aduga kanana su phakto oga maram leitana panade adu su matakta bigi photo dairi gumse mai thadok nade hundok nade masa da handok ne yaimana adu oradi chawbada handomani kaino William na handora adi Lakshmi na ngai haido hangkhidro yaima ngai hak munna khali aduga William da wa hanglai yaimana ado nang thadi thajabro leirum kine se William na leirum kini yaimana hai ado leiram mena khalo kamaina lokthokba aduga diary du kaidogdoiba wari sigi mathangi mapal suba tangkak amu ngaiminasi